ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯔꯩꯄꯥꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯌꯥꯝꯅ ꯇꯉꯥꯏꯐꯗꯅ ꯈꯪꯃꯤꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝ ꯈꯔꯈꯛ ꯈꯪꯍꯟꯖꯅꯤꯡꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯍꯩꯔꯦ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯈꯪꯉꯦ ꯍꯥꯏꯗꯅ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕ ꯅꯠꯆꯗꯦ. ꯇꯉꯥꯏꯐꯗꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯤꯕꯅꯣ, ꯁꯣꯏꯔꯤꯕꯁꯤ ꯀꯔꯤꯗꯅꯣ ꯍꯥꯏꯕ ꯑꯃꯈꯛ ꯑꯩ ꯏꯁꯥꯃꯛꯅ ꯌꯥꯝꯅ ꯀꯨꯞꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯖꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯩ ꯏꯁꯥꯅ ꯈꯟꯖꯈꯤ. ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ, ꯃꯣꯏꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯈꯤꯕ. ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤ ꯁꯨꯝ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯈꯪꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠ ꯑꯃ ꯍꯦꯛ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯃꯗꯨꯒꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯐꯝ ꯊꯣꯛꯄꯁꯤꯡꯗꯨ ꯈꯪꯗꯕꯗꯒꯤ ꯂꯥꯛꯄ ꯑꯁꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯈꯛ ꯇꯁꯦꯡꯅ ꯂꯩꯔꯦ. ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯋꯥꯐꯝꯁꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯗꯕ ꯌꯥꯏ. ꯃꯁꯤ ꯀꯩꯁꯨ ꯅꯠꯇꯦ. ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯖꯨꯟꯒꯤ ꯇꯥꯡ 3ꯗꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯂꯣꯏꯕ ꯅꯥꯏꯗꯅ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡꯁꯤꯗ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯗꯤꯐꯦꯟꯁ ꯑꯃ, ꯑꯅꯤꯁꯨꯕꯗ ꯑꯦꯇꯦꯛ ꯑꯃ. ꯑꯦꯇꯦꯛ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯑꯅꯤꯈꯛꯇꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ. ꯇꯁꯦꯡꯅ ꯂꯥꯟꯗꯤ ꯂꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯁꯤꯚꯤꯜ ꯋꯥꯔ ꯍꯥꯏꯕꯗꯨ ꯊꯣꯛꯑꯦ. ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯋꯤꯡꯗ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣই ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯍꯥꯏꯕꯗꯨꯃꯈꯛ ꯂꯩꯕꯒꯤ ꯀꯟꯗꯤꯁꯟꯗ ꯂꯩꯔꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯁꯤ ꯑꯩꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯈꯛ ꯑꯩꯈꯣꯏ ꯋꯥꯈꯜ ꯂꯩꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯟꯅꯔꯦ. ꯇꯦꯔꯣꯔꯤꯁ ꯍꯥꯏꯕꯁꯤ ꯃꯣꯏꯗꯤ ꯂꯨꯏ ꯍꯥꯏꯕꯗꯤ ꯃꯣꯏꯗꯤ ꯉꯝꯃꯒꯗꯤ ꯍꯥꯠꯄ꯭ꯔꯥ ꯇꯨꯞꯄ꯭ꯔꯥ ꯃꯣꯏꯗꯤ ꯀꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯇꯣꯔꯤꯅꯤ. ꯁꯤꯔꯦ ꯐꯔꯦ, ꯆꯪꯉꯦ ꯐꯔꯦ ꯍꯥꯏꯅ ꯆꯪꯉꯤꯕ ꯈꯣꯡꯐꯝꯅꯤ. ꯃꯁꯤꯗ ꯏꯖꯥꯇꯤꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯔꯩꯆꯥꯁꯤꯡꯅ ꯑꯃꯗꯤ ꯏꯁꯇꯦꯠꯀꯤ ꯐꯣꯔꯁꯁꯤꯡꯅ ꯂꯣꯏꯅꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯅꯆꯤꯡꯕ ꯀꯌꯥ ꯑꯃꯅ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤ, ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯁꯤ ꯇꯁꯦꯡꯅ ꯃꯣꯏꯗꯤ ꯇ꯭ꯔꯦꯅꯤꯡ ꯐꯪꯉꯕ ꯀꯥꯡꯕꯨꯅꯤ. ꯑꯗꯨꯒ ꯏꯁꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯨ ꯃꯁꯥꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯗꯤꯐꯦꯟꯁ ꯂꯧꯖꯔꯤꯕꯅꯤ, ꯑꯦꯇꯦꯛ ꯆꯪꯖꯔꯤꯕꯅꯤ. ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯍꯥꯏꯇꯥꯔꯦ, ꯃꯤꯆꯝ ꯄ꯭ꯔꯖꯥ, ꯅꯣꯡꯃꯩ ꯀꯥꯞꯄꯗꯤ ꯍꯩꯖꯗꯕ, ꯃꯨꯟꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯂꯥꯠꯄ꯭ꯔꯥ ꯅꯣꯡꯃꯩꯗꯤ ꯄꯥꯏꯔꯒ ꯆꯪꯖꯗꯕ ꯑꯁꯤꯒꯤ ꯀꯥꯡꯕꯨꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯉꯁꯤ ꯁꯣꯛꯏꯁꯤ. ꯃꯁꯤ ꯀꯔꯤꯗꯒꯤ ꯁꯣꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯟ ꯍꯥꯏꯕꯁꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯅ ꯕꯦꯛꯕꯣꯟꯅꯤ. ꯂꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯁꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯅꯤ. ꯑꯅꯤꯁꯨꯕꯗ ꯇꯦꯛꯇꯤꯛꯁꯅꯤ. ꯑꯍꯨꯝꯁꯨꯕꯗ ꯑꯗꯝꯅꯤ. ꯑꯗꯝ ꯍꯥꯏꯕꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ. ꯃꯁꯤꯗ ꯂꯥꯛꯏꯁꯤ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨ. ꯃꯁꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯂꯥꯛꯏ. ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯥꯝꯅ ꯁꯣꯜꯂꯤ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯒ ꯅꯥꯀꯟꯗ ꯁꯥꯔꯤꯕ ꯕꯪꯀꯔꯗꯨ ꯐꯝꯃꯒ ꯌꯦꯛꯅꯕꯅ ꯀꯥꯞꯄꯛꯑꯒ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯅ ꯆꯠꯄꯅꯤ. ꯐꯩ, ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯇ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯗꯤꯐꯦꯟꯁ ꯂꯧꯏ, ꯑꯦꯇꯦꯛ ꯃꯇꯦꯛ ꯃꯇꯦꯛ ꯆꯪꯏ. ꯑꯗꯨꯒ ꯂꯥꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯟꯒꯤꯗꯤ ꯃꯈꯜ ꯌꯥꯝꯃꯤ. ꯑꯦꯇꯦꯛꯁꯨ ꯌꯥꯎꯅꯤ, ꯗꯤꯐꯦꯟꯁꯁꯨ ꯌꯥꯎꯅꯤ, ꯔꯦꯗꯁꯨ ꯌꯥꯎꯅꯤ, ꯐꯤꯗꯥꯏꯠꯁꯨ ꯌꯥꯎꯅꯤ. ꯑꯦꯛꯁꯐꯤꯜꯇ꯭ꯔꯦꯁꯟꯁꯨ ꯃꯊꯧ ꯇꯥꯏ, ꯏꯟꯐꯤꯜꯇ꯭ꯔꯦꯁꯟ ꯍꯩꯕꯁꯨ ꯃꯊꯧ ꯇꯥꯏ. ꯏꯟꯐꯤꯜꯇ꯭ꯔꯦꯁꯟ ꯍꯩꯇꯕꯗꯤ ꯌꯦꯡꯅꯕꯒꯤ ꯈꯨꯠꯇ ꯇꯥꯏ. ꯑꯦꯛꯁꯐꯤꯜꯇ꯭ꯔꯦꯁꯟ ꯍꯩꯇ꯭ꯔꯦ ꯑꯃꯨꯛ ꯃꯤꯅ ꯀꯥꯞꯈꯤꯅꯤ. ꯑꯦꯝꯕꯨꯁꯇ ꯄꯣꯂꯤꯁꯤ ꯆꯨꯝꯍꯧꯗ꯭ꯔꯦ ꯌꯦꯡꯅꯕꯅ ꯈꯨꯗꯨꯝ ꯆꯟꯈꯤꯅꯤ. ꯑꯗꯨꯒ ꯕꯪꯀꯔꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗ ꯈꯖꯤꯛꯇꯪ ꯃꯦꯛꯆꯨꯋꯦꯜ ꯁꯞꯄꯣꯔꯠꯀꯤ ꯄꯣꯖꯤꯁꯟ ꯆꯨꯝꯗ꯭ꯔꯦ, ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯋꯥꯏ ꯋꯥꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏ. ꯂꯥꯟꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯂꯥꯟ ꯌꯥꯝ ꯂꯨꯏ. ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛ ꯁꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯍꯦꯟꯗꯂꯤꯡ ꯑꯣꯐ ꯋꯦꯄꯟ, ꯃꯁꯤ
ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯕꯒꯤ ꯍꯩꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯖꯤꯛꯇꯪ ꯋꯥꯠꯄ ꯑꯃꯈꯛ ꯑꯩꯅ ꯐꯪꯅꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯕꯨꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯅꯤꯅ ꯏꯟꯐꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯁꯤꯟꯅꯖꯔꯤꯕꯁꯤꯅ ꯀꯅꯥꯒꯨꯝꯕꯅ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯐꯣꯟꯗ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯈꯪꯗꯦ ꯅꯦꯠꯇꯤ ꯐꯪꯗꯕꯅꯤꯅ ꯈꯔꯗꯤ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯁꯤꯌꯔ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯍꯧꯕ ꯇꯥꯔꯒꯗꯤ ꯊꯣꯛꯂꯛꯄ ꯈꯨꯗꯣꯡꯊꯤꯒꯗꯕ ꯈꯔꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯒꯗ꯭ꯔꯥ ꯈꯟꯁꯤ ꯑꯍꯥꯟꯕꯗꯤ ꯍꯥꯏꯖꯒꯦ ꯍꯦꯟꯗꯂꯤꯡ ꯑꯣꯐ ꯁ꯭ꯃꯣꯜ ꯋꯦꯄꯟ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯩꯁꯤꯡꯁꯦ ꯃꯆꯥ ꯉꯥꯛꯇꯅꯤ AK-47 ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯏꯟꯁꯥꯁ LMG 7.62 SLR 7.62 ꯂꯣꯠ ꯂꯥꯏꯠ ꯃꯦꯁꯤꯟ ꯒꯟ ꯍꯥꯏꯕꯗꯤ LMG ꯍꯥꯏꯗꯤ ꯃꯇꯦꯛ ꯃꯆꯥ ꯑꯁꯤꯗ ꯑꯃꯨꯛꯁꯨ 9mm ꯀꯥꯔꯕꯥꯏꯟꯅꯆꯤꯡꯕꯁꯨ ꯁꯨꯝ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯌꯥꯎꯔꯤ ꯑꯗꯨ 9mm ꯀꯥꯔꯕꯥꯏꯟꯁꯨ ꯑꯣꯏꯔꯣ 7.62 ꯀꯥꯞꯄꯤꯕ SLR LMG AK ꯑꯗꯨꯒ 5.56mm ꯀꯥꯞꯄꯤꯕ M16 ꯑꯣꯏꯔꯣ ꯑꯩꯈꯣꯏꯗꯗꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗꯦ M16 ꯍꯥꯏꯕꯁꯤ ꯃꯁꯤ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯅ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏꯅ ꯀꯥꯞꯄꯤꯕꯁꯤ M16ꯗ ꯅꯧꯅ ꯊꯣꯔꯛꯄ M16ꯒꯤ ꯂꯦꯇꯦꯁ트 ꯀꯨꯇꯔ ꯈꯔꯒ ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯏꯟꯁꯥꯁ LMG ꯈꯛꯇꯅꯤ ꯅꯣꯡꯃꯩꯒꯤ ꯊꯤꯑꯣꯔꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯁꯤ ꯑꯌꯥꯝꯕ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ RFP ꯀꯥꯡꯕꯨ ꯍꯥꯏꯕꯗꯤ RF ꯐꯣꯔꯁꯁꯤꯡꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯃꯣꯏꯗꯤ ꯈꯪꯗ꯭ꯔꯤꯁꯤ ꯁꯤꯚꯤꯜ ꯀꯥꯡꯕꯨꯅꯤ ꯅꯣꯡꯃꯩꯁꯤ ꯀꯃꯥꯏꯅ ꯄꯥꯏꯅꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯩꯁꯤ ꯍꯦꯛꯇ ꯄꯥꯏꯔꯒ ꯃꯤꯉꯣꯟꯗ ꯇꯝꯃꯒ ꯀꯥꯞꯄꯒ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯤ ꯍꯣꯏ ꯄꯨꯂꯤꯁꯇꯒꯤ ꯂꯥꯛꯀꯦꯔꯥ CRPꯗꯒꯤ ꯂꯥꯛꯀꯦꯔꯥ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯍꯤꯃꯥꯂꯌꯥ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯥꯛꯑꯒ ꯁꯤꯖꯤꯟꯅꯔꯤꯕ AK-47 ꯄꯥꯏꯔꯒ ꯆꯠꯂꯤꯕ ꯏꯅꯥꯎꯁꯤꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯀꯥꯞꯄꯤꯕ ꯃꯔꯨꯁꯤ ꯃꯤꯉꯣꯟꯗ ꯄꯥꯜꯂꯤꯕ꯭ꯔꯥ ꯄꯥꯟꯗꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯄꯪꯀꯥꯞꯇ ꯀꯥꯞꯄꯁꯨ ꯀꯥꯟꯅꯗꯦꯕ ꯃꯔꯨ ꯑꯁꯤ ꯌꯥꯝ ꯇꯥꯡꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯅꯤ ꯌꯦꯡꯅꯕꯅ ꯃꯔꯨ 5 ꯀꯥꯞꯄꯛꯑꯒ ꯑꯩꯈꯣꯏꯅ ꯌꯦꯡꯉ ꯂꯩꯒꯗꯧꯅꯤ 10 ꯀꯥꯞꯄꯁꯨ ꯌꯦꯡꯉ ꯂꯩꯒꯗꯧꯅꯤ ꯏꯁꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯥꯛꯇ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯀꯣꯟꯅ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯍꯦꯟꯗꯂꯤꯡ ꯑꯣꯐ ꯁ꯭ꯃꯣꯜ ꯋꯦꯄꯟꯗ ꯃꯔꯨꯑꯣꯏꯅ ꯈꯪꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯐꯖꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯅꯣꯡꯃꯩ ꯃꯔꯨ ꯁꯦꯡꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯆꯦꯝꯕꯔ ꯃꯣꯠꯂꯛꯀꯅꯤ ꯆꯦꯝꯕꯔ ꯃꯣꯠꯂꯕꯗꯤ ꯗꯕꯜ ꯂꯣꯗꯦꯠ ꯂꯥꯛꯀꯅꯤ ꯗꯕꯜ ꯂꯣꯗꯦꯠ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃꯩꯗꯨ ꯀꯥꯞ ꯇꯧꯕ ꯌꯥꯔꯣꯏ ꯆꯞꯄꯅꯤ ꯆꯞꯄ ꯇꯥꯔꯒꯗꯤ ꯃꯇꯝ ꯃꯥꯡꯒꯅꯤ ꯑꯗꯨ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯔꯨꯃꯥꯜ ꯈꯪꯗꯦ ꯏꯁꯥꯅ ꯁꯦꯠꯂꯤꯕ ꯐꯨꯔꯤꯠꯅ ꯈꯪꯗꯦ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯁꯦꯡꯗꯣꯛꯄꯤꯒꯗꯕꯅꯤ ꯆꯦꯝꯕꯔꯗ ꯂꯣꯗꯦꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯔꯤꯕ ꯃꯈꯩ ꯆꯦꯝꯕꯔꯁꯦ ꯑꯩꯈꯣꯏ ꯅꯥꯟꯅ ꯊꯝꯕꯤꯒꯗꯕꯅꯤ ꯐꯤ ꯃꯆꯦꯠ ꯑꯣꯏꯔꯕꯁꯨ ꯎ ꯃꯆꯦꯠ ꯑꯣꯏꯔꯕꯁꯨ ꯋꯥ ꯃꯆꯦꯠ ꯑꯣꯏꯔꯕꯁꯨ ꯆꯦꯝꯕꯔꯁꯤꯒ ꯅꯝꯁꯤꯜꯂꯒ ꯇꯞꯇꯅ ꯁꯦꯡꯕꯒꯤ ꯍꯩꯅꯕꯤꯁꯦ ꯂꯩꯒꯗꯕꯅꯤ ꯂꯥꯟ ꯃꯅꯨꯡꯁꯤ ꯆꯦꯝꯕꯔ ꯍꯦꯛ ꯃꯣꯠꯄ ꯃꯇꯝꯗ ꯅꯣꯡꯃꯩꯁꯦ ꯗꯕꯜ ꯂꯣꯗꯦꯠ ꯑꯣꯏꯔꯛꯀꯅꯦꯕ ꯅꯣꯡꯃꯩꯁꯦ ꯆꯞꯀꯅꯦꯕ ꯆꯞꯄ ꯇꯥꯔꯒꯗꯤ ꯍꯩꯇꯕ ꯑꯉꯥꯡꯁꯤꯡꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯣꯛꯑꯦꯕ SLR ꯀꯥꯔꯁꯦ ꯊꯝꯃꯒ ꯈꯣꯡꯄꯥꯛꯅ ꯀꯛꯁꯤꯒ ꯅꯦꯠꯂꯒ ꯅꯣꯡꯃꯩꯁꯦ ꯃꯣꯡꯕꯗ ꯑꯗꯨꯝ ꯆꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯑꯗꯥ ꯌꯥꯗ꯭ꯔꯦ ꯕ꯭ꯔꯤꯁ ꯕꯣꯛ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯄꯤꯁꯇꯣꯜ ꯑꯦꯛꯁꯇꯦꯟꯁꯟꯁꯤ ꯆꯠꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯅꯣꯡꯃꯩ ꯀꯥꯞꯄꯤꯁꯦ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯏꯁꯇ꯭ꯔꯤꯡ ꯈꯛꯇꯪ ꯁꯥꯟꯅꯕ ꯄꯣꯠꯅꯦꯕ ꯅꯣꯡꯃꯩ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯅꯣꯡꯃꯩꯗ ꯃꯊꯧ ꯇꯥꯔꯤꯁꯦ ꯒ꯭ꯌꯥꯁꯀ ꯏꯁꯇ꯭ꯔꯤꯡ ꯈꯛꯇꯅꯤ ꯇ꯭ꯔꯤꯒꯔ ꯅꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟꯒꯤ ꯃꯅꯤꯡꯗ ꯐꯨꯔꯅꯤ ꯐꯦꯔꯤꯡ ꯄꯤꯟꯅ ꯐꯨꯔꯒ ꯄꯣꯈꯥꯏꯔꯅꯤ ꯕꯨꯂꯦꯠ ꯆꯠꯈ꯭ꯔꯅꯤ ꯕꯨꯂꯦꯠ ꯆꯠꯈꯤꯕ ꯃꯇꯝꯗ ꯐꯪꯕ ꯒ꯭ꯌꯥꯁ ꯈꯔꯈꯛ ꯒ꯭ꯌꯥꯁ ꯄꯥꯁꯦꯖ ꯍꯣꯜꯗ ꯂꯥꯛꯀꯅꯤ ꯒ꯭ꯌꯥꯁ ꯔꯦꯒꯨꯂꯦꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯑꯃꯨꯛ ꯄꯤꯁꯇꯣꯜ ꯑꯦꯛꯁꯇꯦꯟꯁꯟ ꯅꯤꯡꯗ ꯏꯜꯂꯛꯑꯒ ꯏꯜꯂꯛꯏꯕ ꯐꯣꯔꯁꯇꯣ ꯏꯜꯂꯛꯑꯒ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯏꯁꯇ꯭ꯔꯤꯡꯗꯨꯅ ꯑꯃꯨꯛ ꯏꯟꯈꯤꯕꯒꯤ ꯃꯇꯝꯗꯨꯒꯅꯦꯕ ꯃꯦꯒꯥꯖꯤꯟꯒꯤ ꯃꯊꯛꯇ ꯔꯥꯎꯟ ꯄꯨꯔꯒ ꯑꯃꯨꯛ ꯆꯦꯝꯕꯔꯗ ꯂꯣꯗꯦꯠ ꯇꯧꯔꯒ ꯐꯥꯏꯔꯤꯡ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤꯁꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯁꯤ ꯃꯦꯆꯤꯟ ꯑꯣꯏꯅ ꯈꯜꯂꯤ ꯃꯁꯤ ꯇꯁꯦꯡꯅ ꯃꯦꯆꯤꯟꯗꯤ ꯅꯠꯇꯦꯕ ꯃꯁꯤ ꯃꯣꯠꯈ꯭ꯔꯗꯤ ꯃꯦꯆꯤꯟ ꯅꯠꯇ꯭ꯔꯦ ꯃꯣꯠꯈ꯭ꯔꯗꯤ ꯎꯇꯨꯞꯀ ꯆꯞ ꯃꯥꯟꯅꯩ ꯃꯔꯨ ꯂꯣꯏꯈ꯭ꯔꯗꯤ ꯅꯣꯡꯃꯩ ꯍꯥꯏꯁꯤ ꯎꯇꯨꯞꯀ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯌꯦ ꯎꯇꯨꯞꯅꯕꯨ ꯈꯔ ꯐꯩ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯈꯨꯠ ꯅꯥꯝꯅ ꯄꯥꯏꯔ ꯄꯣꯞ ꯄꯣꯞ ꯊꯥꯕ ꯌꯥꯏ ꯅꯣꯡꯃꯩꯁꯤꯗꯤ ꯋꯥꯔꯕꯖꯥꯠꯅꯤ ꯑꯃꯨꯛ ꯃꯉꯣꯟꯗ ꯕꯥꯏꯑꯣꯅꯦꯠ ꯍꯥꯏꯕꯗꯤ ꯁꯪꯖꯤꯟ ꯍꯥꯞꯇꯕ ꯇꯥꯔꯒꯗꯤ ꯁꯪꯖꯤꯟ ꯍꯥꯞꯀꯗꯤ ꯃꯥꯏ ꯄꯣꯛꯑ ꯈꯔꯗꯤ ꯅꯠꯇ꯭ꯔꯒꯗꯤ ꯎꯇꯨꯞꯅꯕꯨ ꯈꯔ ꯐꯔꯦ ꯃꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯈꯪꯗꯕ ꯑꯁ ꯅꯣꯡꯃꯩꯁꯤꯗ ꯀꯥꯞꯄꯗꯤ ꯄꯥꯜꯂꯅꯤ ꯍꯥꯏꯅ ꯈꯟꯕ ꯋꯥꯈꯜ ꯑꯩ ꯅꯣꯡꯃꯩ ꯄꯥꯏꯔꯦ ꯑꯩꯅ ꯉꯝꯃꯦ ꯃꯁꯤ ꯌꯥꯗꯦ ꯑꯩ ꯅꯣꯡꯃꯩ ꯄꯥꯏꯔꯦ ꯃꯤꯅ ꯑꯩꯕꯨ ꯍꯥꯠꯈꯤꯅꯤ ꯑꯗꯨꯅ ꯃꯤ ꯃꯌꯥꯝ ꯁꯤꯔꯤꯁꯤ ꯂꯥꯟꯅ ꯑꯁꯤꯕ ꯃꯌꯥꯝ ꯄꯨꯊꯣꯛꯏ ꯅꯣꯡꯃꯩ ꯄꯥꯏꯕꯅ ꯑꯁꯤꯕ ꯃꯌꯥꯝ ꯄꯨꯊꯣꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯩꯗꯨꯒꯤ ꯚꯦꯂꯨ ꯈꯪꯗꯕ ꯑꯗꯨꯒꯤ ꯊꯤꯑꯣꯔꯤ ꯈꯪꯗꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ
ꯃꯔꯨꯁꯦ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯔꯣ ꯑꯍꯥꯟꯕꯗ ꯑꯅꯤꯁꯨꯕꯗ ꯆꯦꯝꯕꯔꯁꯤ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯅꯣꯡꯃꯩꯁꯤ ꯀꯥꯞꯄꯗ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯌꯥꯝꯅ ꯑꯩ ꯁꯝꯅ ꯍꯥꯏꯖꯒꯦ ꯍꯦꯠ HAT ꯍꯦꯠ ꯍꯥꯏꯕ ꯋꯥꯍꯩ ꯋꯥꯔꯗ ꯑꯃꯈꯛ ꯂꯩ ꯃꯁꯤ ꯃꯌꯥꯝ ꯐꯖꯅ ꯐꯣꯂꯣ ꯇꯧꯕꯤꯒꯗꯕꯅꯤ ꯍꯦꯠ ꯍꯥꯏꯕꯁꯤ ꯍꯣꯜꯗꯤꯡ ꯍꯥꯏꯕꯅꯤ A ꯁꯤ ꯑꯦꯃꯤꯡꯅꯤ T ꯁꯤ ꯇ꯭ꯔꯤꯒꯔ ꯑꯣꯄꯔꯦꯁꯟ ꯍꯦꯠꯀꯤ ꯍꯣꯜꯗꯤꯡ ꯑꯦꯃꯤꯡ ꯇ꯭ꯔꯤꯒꯔ ꯑꯣꯄꯔꯦꯁꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯡꯃꯩꯁꯦ ꯑꯩꯅ ꯑꯦꯝ ꯇꯝꯃꯒ ꯑꯩꯒꯤ ꯁꯣꯔꯁꯦ ꯁꯨꯝ ꯇꯠꯇꯅ ꯍꯣꯠꯅꯕ ꯐꯤꯐꯥ ꯀꯥꯕ ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ ꯑꯦꯝ ꯇꯝꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯅꯣꯡꯃꯩꯁꯦ ꯆꯦꯜꯂꯛꯄꯒꯤ ꯋꯥꯕꯅꯤ ꯈꯪꯗꯦ ꯑꯩ ꯄꯥꯛꯊꯕꯒꯤ ꯍꯩꯅꯗꯕꯒꯤ ꯋꯥꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯁꯦ ꯊꯋꯥꯏ ꯋꯥꯕꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯊꯕꯥꯛꯀꯤ ꯁꯣꯔꯁꯦ ꯑꯗꯨꯝ ꯐꯤꯐꯥ ꯍꯣꯠꯅꯕ ꯇꯥꯔꯗꯤ ꯀꯩꯗꯧꯅ ꯅꯣꯡꯃꯩꯁꯦ ꯑꯦꯝ ꯆꯨꯝꯅ ꯀꯥꯞꯄ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯍꯣꯜꯗꯤꯡ ꯍꯥꯏꯕꯁꯤꯃ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯏ ꯐꯥꯔꯁ ꯅꯦꯛꯁט ꯑꯦꯃꯤꯡꯁꯤ AK-47 ꯄꯥꯏꯔꯤꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯁꯦꯟꯁ ꯒꯟꯕꯨ ꯑꯣꯏꯔꯒꯁꯨ ꯂꯥꯏꯁꯦꯟꯁ ꯒꯟꯗꯕꯨꯗꯤ ꯑꯌꯥꯝꯕꯅ ꯃꯁꯤ ꯕꯦꯛ ꯁꯥꯏꯠ ꯑꯣꯄꯔꯦꯁꯟ ꯍꯣꯜ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯤꯑꯣꯔꯤꯁꯤꯗꯤ ꯐꯣꯂꯣ ꯇꯧꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯒꯤ ꯅꯤꯡ ꯊꯪꯕꯗ ꯄꯥꯏꯔꯤꯕ ꯁꯔꯨꯛꯁꯤꯅ ꯄꯤꯁꯇꯣꯜ ꯒ꯭ꯔꯤꯞ ꯀꯧꯋꯦ ꯃꯥꯡ ꯊꯪꯕꯗ ꯄꯥꯏꯔꯤꯕ ꯁꯔꯨꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯍꯦꯟ ꯒꯥꯔꯗ ꯑꯁꯤ ꯐꯣꯔ ꯍꯦꯟ ꯒꯥꯔꯗꯁꯦ ꯀꯩꯗꯧꯉꯩꯗ ꯀꯟꯅ ꯄꯥꯏꯕꯤꯔꯣꯏꯗꯕꯅꯤ ꯄꯤꯁꯇꯣꯟ ꯍꯦꯠꯁꯦ ꯄꯤꯁꯇꯣꯟ ꯒ꯭ꯔꯤꯞꯁꯦ ꯃꯁꯤ ꯈꯛꯇ ꯀꯟꯅ ꯄꯥꯏꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯥꯒꯟꯒ ꯊꯕꯥꯒ ꯇꯥꯏꯅꯕꯒꯤ ꯑꯃꯣꯟꯕ ꯁꯔꯨꯛꯁꯦ ꯁꯤꯗ ꯊꯝꯕꯤꯔꯒ ꯄꯤꯁꯇꯣꯜ ꯒ꯭ꯔꯤꯞꯇ ꯄꯥꯏꯔꯤꯕ ꯈꯨꯠꯁꯤꯒ ꯀꯟꯅ ꯆꯤꯡꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯄꯥꯏꯔꯤꯕ ꯐꯣꯔ ꯍꯦꯟ ꯒ꯭ꯔꯤꯞꯀꯤ ꯐꯣꯔ ꯍꯦꯟ ꯒꯥꯔꯗꯇ ꯄꯥꯏꯔꯤꯕ ꯈꯨꯠꯁꯦ ꯑꯁꯤꯗꯤ ꯁꯤꯝꯄꯜ ꯆꯨꯝꯅ ꯈꯛꯇꯒꯤ ꯅꯣꯡꯃꯩꯁꯤ ꯇꯥꯗꯅ ꯉꯥꯛꯄꯤꯒꯗꯕꯅꯤ ꯁꯤ ꯍꯦꯛ ꯀꯟꯅ ꯄꯥꯏꯁꯤꯜꯂꯕ ꯃꯇꯝꯗ ꯕꯦꯔꯦꯜ ꯍꯥꯏꯔꯛꯀꯅꯦꯕ ꯁꯤꯗ ꯕꯦꯔꯦꯜ ꯑꯅꯤꯈꯛ ꯍꯥꯏꯕ ꯍꯥꯏꯕꯁꯦ ꯃꯤꯇꯔ 200ꯗꯗꯤ ꯃꯥ ꯇꯥꯔꯒꯦꯠ ꯊꯥꯗꯣꯛꯈ꯭ꯔꯅꯦꯕ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯅ ꯑꯦꯃꯤꯡꯗ ꯈꯪꯕꯤꯒꯗꯕ ꯑꯗꯨꯒ ꯇ꯭ꯔꯤꯒꯔ ꯑꯣꯄꯔꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯝꯕꯤꯁꯤ ꯑꯃꯁꯨꯕ ꯁꯔꯨꯛ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯈꯥꯏꯗꯣꯛꯏꯀꯣ ꯑꯩ ꯈꯨꯗꯣꯝꯁꯤ ꯗꯤꯁꯇꯔꯕ ꯑꯣꯏꯖꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯁꯤꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯁꯦ ꯁꯤꯒꯤ ꯇꯥꯡꯁꯤꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯁꯦ ꯑꯁꯤꯅ ꯇ꯭ꯔꯤꯒꯔꯁꯦ ꯂꯧꯕꯤꯒꯗꯕꯅꯤ ꯃꯇꯣꯟꯅ ꯂꯧꯕꯒ ꯃꯌꯥꯏꯅ ꯂꯧꯕꯒ ꯄꯋꯥꯔꯗ ꯌꯥꯝ ꯈꯦꯠꯅꯔꯛꯀꯅꯤ ꯑꯗꯨꯒ ꯑꯣꯇꯣꯃꯦꯇꯤꯛ ꯋꯦꯄꯟ ꯍꯥꯏꯕꯗꯤ AK ꯏꯟꯁꯥꯁ ꯔꯥꯏꯐꯜ AK ꯏꯟꯁꯥꯁ LMG ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯁ ꯑꯅꯧꯕ ꯊꯣꯛꯄ ꯕꯣꯝꯅꯆꯤꯡꯕ ꯀꯌꯥ ꯑꯃꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯌꯥ ꯑꯁꯤꯗꯗꯤ ꯃꯁꯤ ꯇ꯭ꯔꯤꯒꯔꯁꯦ ꯐꯥꯁ ꯄꯨꯜ ꯁꯦꯀꯦꯟ ꯄꯨꯜ ꯂꯩꯅꯤ ꯑꯍꯥꯟꯕ ꯆꯤꯡꯕꯗ ꯈꯤꯇꯪ ꯀꯣꯝꯒꯅꯤ ꯑꯅꯤꯁꯨꯕ ꯆꯤꯡꯕꯗ ꯆꯤꯟꯒꯅꯦꯕ ꯆꯤꯟꯕꯁꯤꯗꯅꯦꯕ ꯇ꯭ꯔꯤꯒꯔ ꯈꯞꯇꯣꯏꯁꯤ ꯒꯆꯛ ꯑꯝꯇ ꯈꯞꯄꯣꯏꯗꯕꯅꯦꯕ ꯑꯍꯥꯟꯕꯒꯤ ꯄꯨꯜꯁꯤ ꯆꯤꯡꯒꯗꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯄꯨꯜꯗꯨꯒ ꯃꯔꯨ ꯊꯥꯗꯣꯛꯀꯗꯕꯅꯦꯕ ꯃꯗꯨꯅ ꯍꯦꯠꯁꯤꯗ ꯍꯣꯜꯗꯤꯡ ꯐꯖꯅ ꯑꯩꯁꯦ ꯁꯣꯔꯁ ꯊꯤꯡꯕꯤꯗꯕ ꯑꯦꯃꯤꯡ ꯐꯖꯅ ꯑꯩꯁꯦ ꯕꯦꯛ ꯁꯥꯏꯠ ꯑꯣꯄꯔꯦꯁꯟ ꯍꯣꯜꯗꯒꯤ ꯐꯣꯔ ꯁꯥꯏꯠ ꯇꯤꯞꯀꯤ ꯑꯦꯂꯥꯏꯟꯃꯦꯟꯁꯦ ꯇꯝꯕꯗ ꯐꯣꯔ ꯁꯥꯏꯠ ꯇꯤꯞꯁꯤꯅ ꯀꯗꯥꯏꯗ ꯊꯝꯒꯅꯤ ꯇꯥꯔꯒꯦꯠꯇ ꯊꯝꯒꯅꯤ ꯑꯗꯨꯒ ꯐꯣꯔ ꯁꯥꯏꯠ ꯇꯤꯞꯁꯦ ꯑꯃꯨꯛ ꯑꯩꯒꯤ ꯕꯦꯛ ꯁꯥꯏꯠ ꯑꯣꯄꯔꯦꯁꯟ ꯍꯣꯜꯁꯤ ꯃꯌꯥꯏꯗ ꯊꯝꯒꯗꯕꯅꯤ ꯁꯨꯝꯅꯈꯛ ꯐꯣꯔ ꯁꯥꯏꯠ ꯇꯤꯞꯁꯦ ꯇꯥꯔꯒꯦꯠꯇ ꯊꯝꯃꯕ ꯑꯗꯨꯒ ꯑꯩꯅ ꯕꯦꯛ ꯁꯥꯏꯠ ꯑꯣꯄꯔꯦꯁꯟ ꯍꯣꯜꯁꯤꯒꯤ ꯃꯇꯥꯏ ꯊꯝꯃꯕ ꯁꯨꯡꯄꯥꯟ ꯄꯥꯜꯂꯣꯏ ꯃꯁꯤ ꯁꯥꯏꯠ ꯑꯦꯂꯥꯏꯟꯃꯦꯟꯒꯤ ꯑꯁꯣꯏꯕ ꯂꯩ ꯁꯥꯏꯠ ꯄꯤꯛꯆꯔ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯥꯏꯠ ꯑꯦꯂꯥꯏꯟꯃꯦꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯁꯤ ꯁꯟꯗꯣꯛꯅ ꯇꯥꯛꯆꯔꯒ ꯌꯥꯝꯅ ꯁꯥꯡꯅ ꯊꯤꯑꯣꯔꯤ ꯑꯣꯐ ꯁꯣꯝꯅ ꯑꯥꯔꯠꯁꯅꯤ ꯁꯣꯝꯅ ꯈꯪꯕꯤꯒꯗꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯁꯤ ꯐꯣꯔ ꯁꯥꯏꯠ ꯇꯤꯞ ꯅꯣꯡꯃꯩꯒꯤ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯕꯤꯟꯗꯨꯁꯦ ꯃꯁꯤ ꯇꯥꯔꯒꯦꯠꯇ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯅꯣꯡꯃꯩꯒꯤ ꯃꯇꯣꯟꯒꯤ ꯕꯤꯟꯗꯨ ꯐꯣꯔ ꯁꯥꯏꯠ ꯇꯤꯞꯁꯦ ꯑꯩꯅ ꯌꯦꯡꯉꯤꯕ ꯕꯦꯛ ꯁꯥꯏꯠ ꯑꯣꯄꯔꯦꯁꯟ ꯍꯣꯜ ꯔꯥꯎꯟꯁꯦ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯊꯝꯕꯤꯌꯨ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯆꯞ ꯆꯥꯅ ꯊꯝꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯕꯦꯛ ꯁꯥꯏꯠ ꯑꯣꯄꯔꯦꯁꯟ ꯍꯣꯜꯗꯤ ꯑꯩꯒꯤ ꯃꯤꯠꯁꯦ NC ꯑꯅꯤ ꯃꯇꯨꯡꯗ ꯊꯝꯒꯗꯕꯅꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯑꯦ ꯄꯤꯁꯛ ꯄꯤꯛꯀꯅꯤ ꯌꯥꯝ ꯅꯛꯁꯜꯂꯦ ꯆꯥꯎꯊꯣꯛꯈꯤꯗ ꯃꯌꯥꯏ ꯂꯧꯐꯝ ꯈꯪꯉꯣꯏ ꯑꯗꯨꯅ NC ꯑꯅꯤꯒꯤ ꯆꯥꯡꯗ ꯊꯝꯕ ꯇꯥꯔꯒꯗꯤ ꯆꯞ ꯆꯥꯅ ꯃꯥꯒꯤ ꯔꯥꯎꯟꯁꯤ ꯃꯌꯥꯏꯁꯤꯗ ꯐꯣꯔ ꯁꯥꯏꯠ ꯇꯤꯞꯁꯤꯒꯤ ꯐꯝꯐꯝꯁꯦ ꯐꯪꯉꯛꯀꯅꯦꯕ ꯑꯁꯤꯒꯤ ꯐꯝꯐꯝꯁꯤ ꯑꯃꯨꯛ ꯐꯪꯉꯕ ꯃꯥꯒꯤ ꯐꯣꯔ ꯁꯥꯏꯠ ꯇꯤꯞꯁꯤ ꯊꯝꯕꯤꯔꯣ ꯇꯥꯔꯒꯦꯠꯇ ꯇꯥꯛ ꯂꯥꯎꯅ ꯕꯦꯛ ꯁꯥꯏꯠꯇ ꯑꯃꯨꯛꯇꯪ ꯃꯤꯡ ꯂꯧꯕꯤꯔꯛꯎ ꯑꯩꯒꯤ ꯔꯥꯎꯟꯁꯤꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯔꯕ꯭ꯔꯥ ꯑꯩꯒꯤ ꯐꯣꯔ ꯁꯥꯏꯠ ꯇꯤꯞꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯀꯤ ꯍꯣꯜꯗꯤꯡ ꯇ꯭ꯔꯤꯒꯔ ꯑꯣꯄꯔꯦꯁꯟꯒꯤ ꯀꯟꯗꯤꯁꯟꯁꯦ ꯁꯤꯗ ꯁꯣꯔ ꯇꯛ ꯊꯤꯛꯄꯤꯔꯒ ꯍꯥꯏꯗꯤ ꯑꯦꯝꯁꯦ ꯆꯨꯝꯃꯦ ꯍꯥꯏꯇꯥꯔꯗꯤ ꯃꯔꯨꯁꯦ ꯇꯞ ꯂꯥꯎ ꯊꯥꯕꯤꯒꯗꯕ ꯁꯤ ꯌꯥꯝ ꯂꯨꯕ ꯄ꯭ꯔꯣꯁꯤꯖꯔꯅꯤ ꯍꯦꯠꯁꯦ ꯈꯪꯗ꯭ꯔꯕ ꯅꯣꯡꯃꯩ ꯄꯪꯀꯥꯞꯇ ꯀꯥꯞꯄ ꯁꯨꯡꯄꯥꯟ ꯐꯥꯔꯣꯏ ꯃꯔꯝꯗꯤ ꯁꯤꯒꯤ ꯕꯦꯔꯦꯜꯁꯤꯗ ꯈꯖꯤꯛꯇꯪ MM ꯑꯅꯤ ꯁꯣꯏꯈꯤꯕ ꯍꯥꯏꯕꯁꯦ ꯁꯤꯒꯤ MM ꯑꯅꯤꯁꯦ ꯐꯩꯅ ꯆꯠꯈꯤꯕꯁꯤꯅ ꯇꯥꯔꯒꯦꯠꯇꯗꯤꯀꯣ ꯇꯥꯔꯒꯦꯠ ꯊꯥꯗꯣꯛꯎꯔꯦꯕ ꯃꯔꯨꯁꯦ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯂꯧꯗꯕ ꯑꯉꯥꯡꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯂꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯗꯗꯤ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯂꯩꯕꯁꯤꯅꯅꯤ ꯄꯪꯀꯥꯞꯇ ꯀꯥꯞꯄ ꯌꯦꯛꯅꯕ ꯁꯤ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤꯁꯤ ꯃꯁꯤꯃ ꯌꯥꯝ ꯐꯖꯅ ꯈꯪꯕꯤꯌꯨ ꯑꯗꯨꯒ ꯁꯦꯀꯦꯟ ꯊꯤꯡ ꯑꯩꯈꯣꯏꯅ ꯀꯥꯞꯄ ꯂꯣꯏꯔꯒ ꯑꯩꯒꯤ ꯃꯔꯨꯒꯤ ꯄꯥꯟꯐꯝꯁꯦ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯎꯅꯥ ꯀꯦꯟꯕ ꯎꯕ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯦꯟ ꯑꯦꯔꯤꯌꯥꯗ ꯀꯥꯞꯄ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯃꯔꯨꯁꯦ ꯃꯥꯒꯤ ꯅꯥꯛꯇ ꯄꯥꯜꯂꯤ ꯖꯦꯠꯇ ꯄꯥꯜꯂꯤ ꯑꯗꯨꯒ ꯑꯥꯗ ꯆꯠꯂꯒ ꯆꯤꯡꯗ ꯄꯥꯜꯂꯒ
सुगाइरꯤꯕ इसिंसिदा नत्रगा नुंगसिदा नत्रगा लेगोसिदा स्वातन मरुगी पानफमसे हाइफेट अमा खंगनबा तबो ngamaga di khangbiu ngamdadna laibakta napi marada parke bidi kya taro adu maningi features upun ho ching na ta nung mo iba tar gadi ai marusi jengnam ti na thok te mase koi trekking to ye ma hi am experience laiba fair gi tabane ham lan hai bidi lan yan ta ko te ai maruna kalai chalba mi maruna kalai chalba ai na tamina kalai tami mani timina tamina kalai tami moina ka pe na pakap ta ka bi ko sho na si to bi roi da ni yari marusi section bi पालोई जब दी सुंकाव का पे पालोई जब से करी जब पालोई तक है बजे कुछ भाई तंग है शेयर तब जगह कोई के मरुसी मजल थातो मतुंग दा मरुसी चुमना चचते मसे मयाम खंग मरुसी मजल दई थातो मतुंग दा मीटर 50 लाख थो मरुसी टेकअप नवर कर अब टेकअप नवर मतक पाई खला करे मरुसी सिन करी भाई मतम दा लाइसेंस गन नतब गन सिंदा मनुंग बेरल मनुंग सिदा लेन हाइबो ग्रुप हाइबो लई घर से दे सपोज इंसास राइफल लई तरुक से बस 6 ग्रुप्स मरु से मनुंग चुमने चते लई रे चते लई रे चत पसना मासी मजल थादो मतुंग से ऑटोमेटिकली मासे हवा हाइदी स्पेस लई रे पाए मरु से मीटर 50 मजल थादो मतुंग मीटर 50 मतुंग मासे टेकअप लवर कर हाइगल कने फ्लाइट के टाइप हाइगल का मासी जाम जमदा मीटर सनी मुक चला मतुंग दमु हाइदर कने मरुस माना हाइगल का मु हाइदर के अवांग होते कोइ करे ने को कल्मिनेटिंग पॉइंट होय असि कि कल्मिनेटिंग पॉइंट हाइदर को सरुक संगे कोइना डिसेंडिंग पॉइंट आने खंगे अदु मजल दे थोक लगा हाइगल के सरुक संगे को डिसेंडिंग पॉइंट ascending point of pan gara descending point of pan gara asidi insa cycle ko mode 2 iba maga 4 iba gore ro 4 sena 400 meter above the cow ko ni 2 sena 200 meter above the cow ko ni adu eke de ma sema thau ta amo eke de magi automatically adjust to gane eke de khanga da ba ba ko ki compensator ai do eke se ka pa matam da ma se automatically ko ki 2 o'clock have the ko ki maya sena try dhele le sona ani le sona trama thole ina try dhele matam ko ni eke bere le sona jo ne ene copy bi matam da ma se ai ko ki baro ge line ne try ge line ji he 1 2 he line ji ani so so dum jo ne eke bere se ase jo mo se control tong na nu gi dam tena bere se ki maton da ko ki mana kak pa ukak masa ba 7 o'clock के साइड नपले कंपनसेटर है भाई जोन नो फाना ना बने तो की नपी बन सरो अदा एक कापा मत तो इसे नाउ चना खंबी गतब पाइरे बा हैंड ग्रिप तो फाकरा पिस्टल जो पाइरे बा चिंजन रोसे सुना खंती का सिदी आइन मवा हाइजी के दमे सेगी फॉरेन ग्रिप से को सिंपल दम थबियो खुचे चमचम अदो से चिंजन लगा कना चिंजन बिरगा शॉर्टिंग बिरगा मेंग चमना एमिंग के जुमो तो trigger operation chukna tabu compulsory one target hit tabu adu natra ar target dai re haraga ka pa jare ad target dai re se ai back side operation hold se ki maya ki jengira matai dai ki jengira yan ta de maya ki jengira hit matai dai jenga ki kai kan ro ya target hado ka de maya ki bullets marush bullet hai se round ni ko aduna se ka pa ki process ma pa na khang bi ga do matang putting da बैक साइड ऑपरेटर होल की मयाई जेंबी है विषय में लगे तबनी फोर साइड टिप का बैक साइड ऑपरेटर होल की मार्क की कोई की साइड अलाइनमेंट की सरुक से फजना खंगबा अदु फोर साइड टिप से टारगेट थबा कंपल्सरी टारगेट हिट तबनी एकेन का पाइ 300 मीटर का बनी इंसास राइफल लॉन्ग रेंज तो 400 का कोई यारी मानबो अदु 7.62 गुंबा कोई की एलएमजी सिंगसिदी 500 गुंबा मारी पूरा फुल हिट तो याबो वेपन LMG 7.62 mo kapa matum khanga dabdi madi kapa ga ning de in bel nongoi na mang na ching nongoi mare mage pistol block sina chris block sina phu ji haksang ching ga sa mari moi nongoi min ning in nongoi na te asem jo kapa matum da yam section bi ga da mo ko na thawa ga thoi nga be ma thau ta ji madi hip position na to brasta kapa ya ko da ne adu bunker de khin matum da 7.62 mo phang ba tar ga di जान तो बटालियन है भी को मी 5.5 सापन या लाइन ngak pa jai 7.62 LMG ba phang dra mi lising umti nongoi am khatar ngak pa ngone
मागी एमिनेशन पोस्ट फंगिबा तारगदी अदुना एमिनेशन से यारे मखै इचिनाउसिंगना लिखना सिजिनाबिउ मरमदि मसी याम तांग पोसकने लानि मतंगदि वाइगे हाइबजे फंगो लोन लौगे हाइबजे फंगोनति अदु आई हाइदि हाइनिंगदि हौजि हौजि सौनरिबा लांफमसिदा इचिनाउ खरदि जेंनाबगी मोय वाइफसी अखोइगी इंडियन डिफॉल्ट की इंडियन ऑर्डिनेंस की मरु काबै खुदोंसा मोयदा फंगे मसेमदि अखोइ सुखंग फंगरोय मरमदि अखोइ हेल्प तौबिरकनबसि लेइते मोयदि हेल्प तौबिरकनबसि मोयदि अहनसिंग मोयदि फमनाइबसिंगना सिनबगुम अमा तौगिबदगी असिबा इलाइ लाइना फंगे हाइबसि मीडिया के थ्रू मैम खंगनरे अदुगा मैमसु उनरे अदुगा लान जंगबिदि सिनाउसु दum खंगबि मसिबा कापै मतांसिदा खितंग एक्सपीरियंस मा मसिबा लेबिरो मथंदे हाइजेगे डिफेंस लो मतंदे कोइना बंकर्स है बंकर्स इसम सम हायरगा मसि नमथाक तवदम नमथाक से कमाय तवगे तगे हैबदा आई कोइना निमिदांग लेगेदो बंकर्स मसिमदि कई तवैदा आई नुंथिंदा जेगनमना बाइनोकुलर की जेंगदा उरोइदबा कंडीशन तंबि मरमदि जेगनमना बाइनोकुलर की जेंगदा उरोइबा बंकर्स है मदन निमिदांग ओइबा तारसो मधु चनदबगी लंबी मदुदा जौबड़ा मतम क्याम चंगनी मसिदा जौ मतम कना तरमदगी चलगा करम तू को लांगने हाइबजे मोइन आयुन सिंगि लमदा मोइन तोइना चतपनदा मकोइना बाइनोकुलर जेंगो तम लोइना सर्वे तौथोबा ngone ऑब्जर्व तौथोबा ngone अद निमिदांग लेगेदो बंकर्स सिमदि आयुन दुनिया थुगाइबिरो लोनदा बोरी लोइ लौथोपिरो मतका चरु खरा चाइगेरा नतका त्रिपाल कोप्शन थंगेरा तौबिरो ओइरोइदो बंकर सुंफम फमोइदो निमिदांग फमोइदो बंकर मतोंगा साबिरो मद चरुना साव मीगुम मद पजा टोपिको सिंबिरो हाइफेट केम तमगि मोंडको योरे जेनबदा नमथाक तौबिरो अदो ओइबा तारगदि येंगनबना मथक्ति येंगबो मतमदा मोइ बंकर्स जादा लेरे सिदि करमबो खोंदगी करमाइना एम लौरगा नत्रगा करम लंबिदा चलगा दंदांग फुल अटैक तौबो ngone मद लोइ प्लान तौगिरेबा मोइ प्लान से कोइना मुक थुगाइनो से करमाइना थुगाइ हाइबा ngasai mamsalakpa जेगनबा हाटपगी क्वाइट खुदोंजाबे कने लास्ट नाइट एंड फर्स्ट नाइट हैबसना नोगलमदाइगी हेक टू ओरको मतम लास्ट नाइट हैबसना मी हे शक्ति खंगद्रबा मी नि हेब खंगमतम मा हौजिकी मतम धारगा तो मखा तरे तरम लाइ अस लास्ट नाइट तारक तो नि अदुगो नोगलमदाइ होगना मरी म खाइ तरम दाइगी मरी मरी खाइ मा मनुंग सिसोय तो ओइदोरि अदना असवाय तोद्रा जेगनबा नम थाक पिउ याइ मोंदो बंकर साबियो मोने बंकर की अटैक तौरे दुर तौदरनी एम तमनबगी पोजीशन आयुन मोना रेडी द लेजरे मदु लबजरनी अदुना लास्ट नाइट की आवर से एकोइना निमित ताव तम तप संगगा निपाम चा हो मरि तर बंकर की बोरी लोन दु क्या कोइ बोरी त्रावाडी मी एनिना सेकंड मंगा तर लोन जा मरि तप 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 थान जाम लाइक अपोन अदुना एकोइ की ताइ फदना मसिगी डिफेंस लौगदब फंगसे मसिम येंगना सुम खंगदरम होदगदनि अदुदतन डिफेंस माइ पार्टनर्स अदुगा डिफेंस लौरिबो मफमदुदा यारगदि एकोइगी एल शेप ता नलागी टाइप तौबिओ यामदबता फुट मरिमु लुना पाक्थसु याबा अदुगा थागला कापसु याबा मसिन येंगनामना लैमाइदि तोहट पोसे येंगनामना नुवाइ ओइबो कुथा होमजिको येंगनामना केनोसु अरापतेसु ऑब्जर्व तौब अतोबरसु ऑब्जर्व तौब उरोइबा अदुगा मदुगी लेबाक्सिंदो मनादो चखाइबिरोइदो लाम कोरो हुदोपिगदो अदु मइता तौइ हेब सुगो खगलोइदो अदुगा बंकर हे तमना मोइना पिन डाउन तौननबा फुल अटैक तौननबा रेड तौननबा थांगना लेनदुना हालोरा एक मतागो कापसना लाक मताजो बंकर गदो कापा लाकनी अमना कापनी खरमना कलंद लाकनी खरमना कापकनी मांगन मांगचिंग कांगुन लाकनी परन मसे एकोइ अटैक से यामना लुबा कंडीशन मसे अखोई फायर एंड मूव है कांगू में कापका कांगू मांग करे कांगू से मु कवर तौरगा निंग हेरे कांगू से काखलक असे अटैक के प्लान है अदर असमायतना अखोई बंकर दुगा येंगना लाकपा तारगसु लैरिबा सेमगलिबा बंकर दो लाइव फरगना मोय अखोई नेगेटिव बंकर है डुप्लीकेट बंकर दुगा तारहानी सेकंड थिंग अइन लैरिबा बंकर सिमक्तसु लाबा बंकर नाकन तौद्र लेब कौन तौ लेब मंग नोथरगा लोथ लेब मान बंग खाइला कुम तमदि लाइव अटैक्शन को ले चखाइबा ngone
ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯗꯤꯐꯦꯟꯁꯀꯤ ꯄꯣꯂꯤꯁꯤꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯨꯝꯅ ꯑꯩ ꯕꯪꯀꯔꯗ ꯂꯩꯔꯒ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯅꯕ ꯂꯥꯛꯇ ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯝꯄꯣꯁꯤꯕꯜ ꯑꯣꯏꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯒ ꯄꯋꯥꯔ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯩꯅ AK-47 ꯄꯥꯏꯔ ꯂꯩ ꯃꯣꯏꯅ M16 ꯄꯥꯏꯔ ꯂꯥꯛꯑꯣ ꯀꯔꯤ ꯎꯄꯥꯏ ꯂꯩꯅꯤ ꯑꯩꯅ इनचार्ज राइफल पाइना लेनी अदुदी TRB ꯗꯤ ꯀꯥꯞꯇꯣꯏ 3 राउंड ब्रस्टन काप यादोꯏ टेट अदु माना गथै मरु 50 रो हंड्रेड टर ट्रावा चाइ लाओ अदुदी आई पाखन लै ता एने पाखरी दु एकना बन आई बंकर गदम ग्रेनेड लंगसला बिता जा फंगने दु एता अदु डिफेंस लो मतम से मसे जाम नै कोइना खुमाम ऑप्शन नब होना मतम दा कोखा थादब संगे अदुगा सेट तवांगा न बि कुदों जाब सिमको एको यारि तौरै सेट है आई पाई मासु पाने अगर पाइब सेट्सी की सेट्सी ऑर्डिनेंस की सेट अमत यादे अखोई बाजार जोब फ्लिपकार्ट की लौनब अयाबना असली चैनल चुब लोई ताई सेट्सी मास 7 बारे 7 बावे लोई ताननी आई फाबे लोई ताननी चैनल चानर लोई ताननी ऑर्डिनेंस की सेट्सी खतने अखोना चैनल सेमदोगा तंगाइफना रिजर्व का थमगा रिजर्व तक वारी सानब याद हुजिकी पाइनरी अखोई सेट्सी रेडियो सेट है दुकान वो जो दुकान पाए सेट पाइनरी मोजू पाए अखोई पाए सिविल पाए नारों पाए यंगनक्स पाए थादोपी चिन्ह है चटनी हाँ बंकर फमद्रीद खनब डिसीजन मदर डिपेंड तौर डिफेंस लौगदब असना डिफेंस वफम एटेक सोना हाइजनीसे जेंगी बंकर से एटेक तक है फायर एंड मूव है क्या चंगे मीसे 30 निफू जांगे चंग मजे ग्रुप खाइदों ग्रुप से कमाई खाइन है मी 10 मी 10 से कना करम खुला लेंग पाई कना अनोब पाई कना ग्रुप से लिट होदौरी मसे संदोक लाओ लान तौर से काखर से लाओ कापुर से यादे पुलप सिमने मरु पाम से यावकने लिट तब यावगदबनी मी 10 ग्रुप सेमदोग 10 से इंडियन आर्मी ददी सेक्शन अमन यावरे बॉम्बरमैन यावनी सॉरी LMG यावनी तंगाई प्लाटो लेवल चंग 51 mm मोटर जाऊनी अखोई चंगे खुचंग सिविल स्टेट फोर्स मैम पुल चंगना मदुई कंडीशन खाइदोप गमद्रगसु यामद्रबद मी 10 की ग्रुप खाइदोग नत्रगा कुन ग्रुप खाइदोग लीडर अमना मदुदा फदना गाइड तौगदौनी लीडर से कना ओगदबनो है मदु यामद्रबद इंडियन आर्मी की रिटायर्ड नत्रगा इंडियन आर्मी की सुटीला मंगांग सिंह नत्रगा स्टेट फोर्स थबक तौर एक्टिव सर्विस मिसक अमन ओहिबियो नत्रगा मई कमांड कंट्रोल सुचुम चुमोए मसे खाइदोगसे कना मखुत करी नोमई ले करम नोमई करम संग साइड थानी थादरिब कांगुसी करी ऑर्डर तौनी मरमदी मी 10 चंगे 10 से ग्रुप होम खाइदोए ग्रुप होम जना मागे होम खाइदोग चंगे मागे होम खाइदोग चंगे मागे सिदा असी फोगना लाउनरकदौबनी मसे सेट गांगनदो वफम नते अटैक चंगदि फोगना हायना दौनी नंबर 1 2 3 4 5 6 7 and 9 10 असी वन ग्रुप मांग काबिरो वन ग्रुप मोय मतत मांग न उरिबा असंग मचुन कुप्पा नत्रगा अमु मचुन कुप्पा त्रिपान असे अनलिमिटेड फायर तौबे अगी मथंगी ऑर्डर लाक्रे फावा फायर लेपिनो हारा मरद का डंग 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 ना वन ग्रुप ना कापे 2 ग्रुप मांग का गदो 2 ग्रुप ना मांग न कारे मतम सिगा करीब अतोब बंकर दगी वन ग्रुप की कापे वन ग्रुप की मथक अटैक लाको तारे 3 ग्रुप ना कापे बंकर दुगा मैक्चुअल सपोर्ट फायर टाइप ता पिन डाउन तो हो दो अदुदन एडवांस होई ngam दोरिसे मोजु कापे को जो पाक्सा लेने उंगा थांगला कोई कापने मोय लोरे को अदु सुया यारो ये प्लान तब चंगद बंकर चंग वन ग्रुप एडवांस है एडवांस तौर वन ग्रुप से कारी 2 ग्रुप सपोर्ट तौबो पिन डाउन तौबो बंकर से तत्ना मरु थाजनबो वन ग्रुप से चंगेद्रा वन ग्रुप से फजन डोमिनेट तौरे मोय मफम पाखन ले खुदों चाव फंगे वन ग्रुप की कांगुना गावबिरगदने वन ग्रुप मफम चाना ले 2 ग्रुप मांग कांगबिरो 2 ग्रुप ना मांग कारी वन ग्रुप नमो अटैक तौबगदौने बंकर से 2 ग्रुप से मांग कागदो
2 group 1 group yam dam meter kun mga kun sa gi area da cover to gi do ni aduga am 3 group se kana gi dam ta 1 group na 2 group support to gi na adu 2 group na support to gi maram de 1 group ki maru di 2 group ka ba matam to already moi support to gi maru lo shel da ne adu 2 group na moi maru se khakbi ga do ne ba 2 group na mo ne pin down to 3 group se na ka han ga do ne ka al laga jam da meter jahai ta gaire chehin mangam ne ba ta jat ko di group ahum mak na mang thong group ni attack to jam line na jeng na cover to mo ne अच्छी प्लान से नतना अखोना पका अस दुश्मन सोन लेरे यंग सोम ले मोय सोम तगरे कोई लाउ लाउ रडी अखोना सियामना खुदुम थिनाय ओयो मसा पयाम लाकने मरमदि मो ग्रेड ग्रेड धरक बजाय मतलब बोम का धरक बजाय नत्रगा अथवा बगड़े का मरुन पान बजाय अदना अहानदा अखोना खंगदबदि तबदुरिबा अटैक तबदुरिबा बकर्स से सक्सेस ओइगदोरिब्रा कदम थोंग लमी दि संग को ओइगनी कनाना करम मतन तराय होक चंगसला कोइ पाथा सिगे मचे हाइफेट अमा एबे कम्युनिकेशन हाना लवी गदो असे कम्युनिकेशन से सुनो लो दुने संग मता रगदि खुदों की सोगन नगने मसिम लेरे अटैक प्लान अदु अटैक ते कोइ माइ पाय मोय चेन करे तांधो करे मोय लाम चला मने सोकन खन बिरो कई ते मने जेंग ना लाम चलो मरम दि बसे कंट्री पे वार नती बोम थातर कने आर्टरी लाकने नतगा 81 mm मोटर लाकने है नती इंसा साइकिल के रेंज तो ओने चेन बगत ले मीटर सवा ला पर काम थोइना रोय मीटर सवा है दि अइन चाक सारे के चेंज लग का बदा कंडीशन मोय अरे जेना मत थोक रे हरे कई तो ओने मसे पर थोइना तो बिरो दे तखो के बताने मीटर सा ओन चने में एडवांस हो गए का पोइस लो भी दो चाक चाक रे थिंग थकेरा नत्रगा नंबर 1 2 तोगेरा मतलब कुछ क्वेश्चन लो ने तबदोने एक क्वेश्चन हो तब तको एक कोई खुद से तुम कोई ने पर चेली बम को चेन दो नते मरन करी चेलो दि हायो मतम सिदा मसी कोई की कंट्री वर्ड फ्लाइट के बम्बर लानी नत्रगा बफर्स का पर है नते नत्र 81 mm मोटर का पर है मसिदा का पे क्वाइ चाउ खुला दगा सिगी गंदा लेथोट एंड 51 here twins motor खतने असली याम नक परियास खतने मीटर सवा है बसे खुलाई पारे जान चेन मी मगी दी कछु नती मेरी अनि दे चला को जाय मीटर सवा है याम लाई सेन मजे इभंग भो पोना मोय नदन मसीमा जा फदन सेक्शन मसीगी लान संगबी दी इसे नाउ से मरता नैन हाइजेनिंग अदुगा मसीदा खितंग नोमै कापदा खुलोई दबा कोई लाइसेंस गनि फंगे कापगी मोंग सिम दि क्या खंगबा कयाम सु लेदि कबाइदा तमदोइरो मसी बेरेल से लुमजलोइ दोरिब्रा नत्रगा हेता आई तम कापद्रा अदु लाइसेंस गन पाइबी सिनाउ से क्वाइरे सेक्शन गदबदि करि नो है मतमदा लाइसेंस गन दि बेरेल से छांग मते नो याम ले डबल बेरेल होइगरा सिंगल बेरेल होइगरा अच्छा असांगी बेरेल सांगे मरु साना चले जो खंबिरो बेरेल तेल ही मरु तेल चत कर मसे खंबिरो आइना डबल बेरेल सुसुंगा सांग तो पायरगा मीटर सवा दा ले मी तक मका पर तो थे इम्पॉसिबल वे थोड़े अत्यन डबल बेरेल दुदी आई कोई मीटर जगह हो सावे उन ले मी क्लोज फाइट को मुदा छिन नबी के दो अदुगा बेरेल दा यारे लेबो तन असान लेबियो बेरेल सांगे है मरु साना चक्कन डांस लेनी अदुगा बेरेल की कैपेसिटी सिम जो या बदन खंबि जो बेरेल हालिबा मरु हान मतम दा कराउ बखंग बिजिनाउ सिना कोई बेरेल तेना थेक मरु कार्डस के तेल बॉडी थेक पसे थेक रे मरु हान जो पट मोय दो ने थेक पसे खंग दना फोर हैंड अपर हैंड ग्रिप मना के थेक पसे जाउरी अदबनो बेरेल की मतोन पाइबे थेक बियो अदर पालन थोकने थुरु थेकने थेक पसी खैना थेक उदम तागने मो कोई एजेंट स्ट्रक्चर्स न मो एंटिक केस इंधोर वे अभी तना लोरी नेसिदा मतलब को थादरी एदा मो जेना भी मरु पान बगी मसा मो रकने खरि लु बदे सेसु बने कोई आई कोन बसे आई इसा मो बाइदे किसको ऐसे की कोई सी एक सिंगल बेरल से आई कोना masanya haji yo pistol grip hai ek ek gomba ja cycle gum de se to mana pa le pistol grip se da pair e koi adu asina ta koi ki
라이센스 된 일이고 이제 바이든이 아시네 거기 피스톨 주네. 그 망나 바이든이나 세 포렌 가드 masih kan passion dalam betul tadi baidol kan baidol si pistol beli si kan baidol gitu si ada baidol gitu anu ba si운의 프리드 gitu kudu homsega kudu masa homsega kub이 kan baidol gitu si ku치는 mata kan nama kudu ni 프리드 gitu nih kamu baidol gitu macam kalau si kan passion le kamu dari jalan kok kan passion kau gitu adu di nomor yang lengan cuma paro tak pada si level lo gitu level lo so orang jadi shoshiri hen da dole ado ka to mo to no ko je lebi로 시간 나야 돼 시가 ado 시다 포는 그 시기 나 들어가다 페이북자 도동에 대표 태고 또 나가나 오나 시스템 같은 거는 티야로요 태고 또 내 녹색 하면 되는 시 녹색 하면 시 녹색 한과 태과 마루 한과 각도와 lokal si pai pun nasi free si pai ni si tu free le mo do si kuch tamam kan ni ai ki sigi athot pasar si ai tam sigi athot pasar si da tabirega kuch si tu support ke do sekarang apa itu si kan apa itu anda bela si ni kan pai si semua tu pai pai itu pai ni karena cing mai da kyang mana cing da ya ko ta ma da ka pa ya da ni sun da bi da ni a shi cing mai ka ni shi cing da bi da a shi cing ma ka da ko shi ka che da pa ni ya ba shi da lo to ta shi ka da lo to da ni da kana cing da ba ni ka da ba foreign guard ko chi sa ni ka ta ni a lo kem da ma ta na san bi ta ni shi ki beral gi a to mo sa ro san ma ru sa ba sa ro shi da 얘기가요. 아 시가 빠져내가 거기 지금 어떤 거기 제 포샤 깁스 아직 큰 놈은 비오셔. 알고 사내나 이스몰 웨펀이 까피 보시다 하는 거 같아요. 그래서 좀 괜찮다니까 쉽은데 끊어지는 데가 쇼팅하다 그냥 되면은 멀리 가게 오셔. 아시나더라. 야, 따라 남매 따라 또 딱 시슈가 소야. 이거도 많은 거 보네. 아드나 아시니까 제가 거기 이제 나오신다. 이거 안 받는 큰 건데. 아주 신베를스 사게 되었어요. 저는 아상 베를로 비는 놈이 너무 좀 세베를 사는 거 해. 맞고 사는 때는 그러나 온다 이게 되는 소리가 봐. 아두가 더블 베를로 좀 빠는 베를이 우리 가면 왜 정도지? 좀 사만 하고 그러는데. 또 아버지 엄마 봐. 말로 사는 거 오퍼레이션 놈 아이가. 왜 놈 아이가. 지원 놈이 저기 또 이 시험 그 의미합니다. 담자게 아두가 거기 그걸 뭐냐? 15mm mortar natural prince mortar 카피리버. 지나오죠. 피스톨과 홈쇼에 탐들어게 하듯이 피스톨 아이비스티 싸고 가서 말이야. 이 담아mattam다 마루고 없다가 베를가 탁 나오면 타잖아. 그 해고에 보내 피스톨 아이비 싸고 가서 나오고. 마치 내가 이렇게 전에 컨데 말인데 거기 전에 컨데 그 하이비는 피스톨 하여 보세 핵 라면 보고 근데 엠타마니까 토로는 마치는 통된 비로 마마로 머르잖아요. 또 해고에 돌아가고. 말인데 마게 또 하나 때문에 그럴래요. 시기 많은 피스톨에 엠타마가 아주 에코처럼 남한가 봐. 아주 마치 맞아도 빡 타던데. 마도 그걸 그걸 알아서 해고에 콩을 분다 보니 까르도 알아서 해야 된다. 맞아요. 감미로. 아주 라스트인 하이드닝스나 15mm 모터라면데 트윈스 모터 카피게 되는 버전 나오게 혼된 하이드닝인데 모터 스카범 간다. 쿠드 tumma kamda sigi amono sarukse sena koy ngakali kusi kuning tayo silengale silengana mo tukan palo chungwe adu sigi kuning de haida sigi masali sarukse asena sigi kuge to masarukse ko sai thambi samai adu pai bis mai pai matamda barrel se मतलब barrel se 45 angle da thabi hoya 45 angle da मतलब डायल साइड जाऊँ तारगती
ꯑꯗꯨꯗꯤ ꯂꯥꯏ ꯇꯥꯏꯜ ꯁꯥꯏꯠ ꯌꯥꯎꯗꯅ ꯀꯥꯞꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯋꯦꯄꯟ ꯑꯣꯏꯕꯅꯤꯅ ꯀꯥꯞꯀꯗꯕ ꯃꯔꯨꯁꯤ 45 ꯑꯦꯡꯒꯜ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯐꯥꯔꯁ ꯕꯣꯝꯁꯤ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯏꯁꯃꯣꯛ ꯑꯣꯏꯅ ꯇꯧꯏ ꯃꯁꯤꯗ ꯑꯩꯁꯤꯒꯨꯝꯕ ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯑꯣꯏꯅ ꯇꯧꯕꯤꯅꯨ ꯑꯩꯈꯣꯏꯒꯤ ꯕꯣꯝꯁꯤ ꯐꯥꯔꯁ ꯕꯣꯝꯁꯤ ꯏꯁꯃꯣꯛ ꯑꯣꯏꯍꯟꯕꯤꯌꯨ ꯏꯁꯃꯣꯛ ꯕꯣꯝꯁꯤ ꯑꯩꯅ ꯐꯖꯅ ꯀꯥꯞꯄ ꯈꯨꯠꯁꯤ ꯂꯦꯡꯗꯕꯤꯗ ꯊꯥꯕ ꯃꯇꯝꯗ ꯇꯥꯔꯒ ꯑꯩꯒꯤ ꯃꯔꯨꯁꯤꯗꯤ ꯁꯨꯛ ꯌꯥꯝꯅ ꯋꯥꯠꯂꯤꯗꯅ ꯅꯠꯇ꯭ꯔꯒ ꯍꯦꯜꯂꯤꯗꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯅꯦꯕ ꯃꯔꯝꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯏꯁꯃꯣꯛꯁꯤ ꯌꯥꯝ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯅꯨꯡꯗꯥꯡꯗꯅ ꯑꯃꯨꯛ ꯏꯜꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯅꯨꯡꯗꯥꯡꯗꯗꯤ ꯏꯜꯗꯤ ꯀꯥꯞꯄ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯂꯧꯍꯧꯕ ꯏꯁꯃꯣꯛꯀꯤ ꯔꯦꯁꯇꯨꯃꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯁꯤ ꯀꯥꯞꯄꯛꯇꯣꯔꯤꯁꯦ ꯏꯜꯗꯤ ꯉꯥꯟꯅꯕ ꯈꯛꯇꯅꯤ ꯑꯗꯨꯗꯤ ꯃꯤ ꯁꯤꯅꯕ ꯅꯠꯇꯦ ꯏꯜ ꯃꯊꯛꯇ ꯀꯥꯞꯄꯛꯇꯦ ꯄꯨꯡꯉꯥꯟ ꯉꯥꯟꯂꯤꯉꯩꯗ ꯃꯌꯥꯝ ꯃꯈꯥꯗ ꯆꯣꯡꯉꯒ ꯄꯥꯜꯂꯣ ꯑꯗꯨꯗꯤ 51 mm ꯃꯣꯇꯣꯔ ꯅꯠꯇ꯭ꯔ ꯇ꯭ꯋꯤꯟꯁ ꯃꯣꯇꯣꯔꯒꯤꯗꯃꯛꯇꯗꯤ ꯅꯣ ꯚꯦꯂꯨ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯌꯦꯛꯅꯕꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯃꯣꯛ ꯊꯥꯗꯕ ꯃꯇꯝꯁꯤꯗ ꯀꯌꯥꯝ ꯅꯛꯏ ꯀꯌꯥꯝ ꯂꯥꯞꯄꯤ ꯑꯩꯅ ꯀꯗꯥꯏꯗ ꯃꯣꯇꯣꯔ ꯄꯣꯖꯤꯁꯟ ꯂꯧꯔꯒ ꯑꯩ ꯈꯨꯠꯁꯤ ꯀꯗꯥꯏ ꯊꯝꯕ ꯃꯇꯝꯗ ꯌꯦꯛꯅꯕ ꯂꯩꯔꯤꯕ ꯃꯐꯝ ꯃꯣꯏꯒꯤ ꯕꯪꯀꯔꯁꯤꯗꯒꯤ ꯀꯌꯥꯝ ꯃꯥꯡꯗ ꯇꯥꯏ ꯀꯌꯥꯝ ꯅꯤꯡꯗ ꯇꯥꯏ ꯕꯣꯝꯁꯤ ꯃꯁꯤꯃꯈꯛ ꯈꯪꯕ ꯌꯥꯝ ꯇꯉꯥꯏꯐꯗꯦ ꯃꯔꯝꯗꯤ ꯃꯥꯗꯤ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯄꯣꯈꯥꯏꯔꯒ ꯆꯥꯏꯊꯣꯔꯛꯄ ꯑꯦꯛꯁꯄ꯭ꯂꯦꯟꯗꯨꯗ ꯃꯤ ꯁꯤꯕ ꯄꯣꯠ ꯑꯃꯅꯤ A kinds of grenade-never. Grenade ka sama na posak mo ito. Aduma, marupasang na naghangiro, siya kapay niyo, siya smoke ta na renging lobe. Natagadi, ay hipag kapag pandong natin. At yung marudo, minta sa akong siya niyo, siya no, taro na heaven natin. May marudo di, area, janghay di ba? Diameter, 50 meter diameter, kapag talaga yung ma-interest ko na ulit. Masimple. Motor by the limits now. Lastly, quite a walk home in Hadi Herda. Karimada, some Popi Matanga, Imana Setpa, Hane, the Targati, Mado, Kota Pulaga, Natraga, Tupi the Hapaga, Natraga, Hang the Pulaga, Natraga, Pamon the Hapaga, Pound the Ritum, Pound Hapaga, Pulaga Sangu. They will land my theory, but simply, I don't know when I didn't get Marandi. Lan hai bजे कहीं कोई नहीं बदला खांगे लान है बजे कहीं नहीं कोई नहीं बदला खांगे कोई जो लान चंग लावे कमाई तो कमाई पाई कमाई तो कमाई किनी कमाई तो कहीं कुछ साधु तो मायों लगे कमाई तो कमाई पाकर है कट आई वन एक्सपीरियंस ले जाए इन है वो अपन सी आई बेट अंग याना इन भी देखती नसी थोड़ी बकुरो किबा नसी कराई करो खामे लोग तो करो मायों शेप दे तो शेप ताप तक नहीं यार इन लोग नसी वीडियो से शेयर तो जरूरी नत्रगदे पामजु पामते शेयर तो मिथन मरम येंगनबे या देखिबे या बट अदु इमालेबा की दमक्तने आई शिवकी बिया दे आई वही अपना इमालेबा कन बजाय आई मोशन मना इमालेबा निंग तम बजाय आई की एक्शन अमा खना इमालेबा कन असो मते ओ पामने खादे थमगा आई हसिबिया न तवजदि शेयर खर खक्सी अखंग अखंगबा कनागुमसिनसु मागी लेकाई की राजंगदबा लाथेंगदबा लीडिंग ओइगदबा मरो पांगसिनदा शेयर तवी सिहाय जगे वीडियो से बतांग मशीन जगे मैं अपना को अरे वे नमता खुंजई